ꯍꯜꯂꯣ ꯍꯜꯂꯣ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯅ ꯅꯪꯅ ꯑꯍꯦꯟꯕꯗꯨ ꯄꯥꯝꯃꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯩ ꯑꯍꯦꯟꯕ ꯄꯥꯝꯈ꯭ꯔꯒꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯗꯥꯏꯗꯗꯣ ꯅꯪꯅ ꯀꯔꯤ ꯇꯧꯏ ꯅꯪꯅ ꯀꯔꯤ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯅ ꯀꯩ ꯆꯠꯂꯤꯕ ꯑꯩꯅ ꯀꯩ ꯇꯧꯔꯤꯕ ꯅꯪ ꯈꯪꯉꯕ꯭ꯔꯥ ꯈꯪꯉꯦ ꯅꯪꯅ ꯀꯩꯒꯤꯅꯣꯕ ꯑꯍꯦꯟꯕꯗꯨ ꯄꯥꯝꯃꯤꯗꯨꯕꯨ ꯅꯪ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯑꯩꯅ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤ ꯇꯧꯈꯤꯗꯕ ꯂꯩꯒꯦ ꯀꯩ ꯇꯧꯈꯤꯗꯕ ꯂꯩꯒꯦꯕ ꯇꯧꯋꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯃꯌꯥꯝ ꯇꯧꯋꯦ ꯇꯧꯕꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯗꯤ ꯂꯩꯇꯦꯗꯅ ꯅꯪꯒꯤ ꯂꯧꯅ ꯑꯃꯨꯛ ꯍꯥꯏꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯗꯥꯏꯗꯗꯣ ꯀꯩꯅꯣꯕ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯗꯗꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯀꯅꯨ ꯑꯩ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯁꯨ ꯌꯦꯡꯕ ꯂꯩꯇꯦ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯑꯩꯅ ꯉꯥꯡꯉꯛꯏꯁꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩ ꯉꯥꯡꯉꯤꯁꯤ ꯇꯥꯗ꯭ꯔꯣ ꯅꯪꯉꯣꯟꯗꯅꯦ ꯑꯩ ꯉꯥꯡꯉꯤꯁꯦ ꯑꯩ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏꯌꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯍꯦꯟꯗ꯭ꯔꯤ ꯃꯇꯝ ꯍꯦꯜꯂꯦ ꯅꯪ ꯆꯠꯂꯒꯦ ꯈꯜꯂꯤꯔꯥ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯄꯥꯝꯃꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯣ ꯅꯪꯒꯤ ꯐꯒꯗꯕꯗꯣ ꯑꯗꯨꯗ ꯌꯦꯡꯕ ꯆꯠꯈꯣ ꯑꯩ ꯂꯥꯞꯊꯣꯛꯄ ꯉꯝꯃꯣꯏ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯪꯅꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯣ ꯁꯤꯁꯤꯅ ꯅꯪꯒꯤꯁꯨ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯩ ꯉꯝꯃꯣꯏꯌꯦ ꯅꯪꯉꯣꯟꯗ ꯂꯥꯞꯊꯣꯛꯄ ꯅꯪꯅ ꯑꯗꯨꯌꯥꯝ ꯂꯥꯏꯅ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯑꯩ ꯇꯁꯦꯡꯅ ꯅꯪꯒ ꯈꯪꯅꯕ ꯄꯥꯝꯗ꯭ꯔꯦ ꯅꯪꯅ ꯈꯪꯅꯕ ꯄꯥꯝꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪꯒ ꯈꯪꯅꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯑ ꯆꯠꯈꯤꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯩꯅ ꯑꯄꯥꯝꯕ ꯑꯃꯗ ꯆꯠꯈꯤꯕꯗ ꯅꯪꯅ ꯑꯗꯨꯗ ꯌꯦꯡꯁꯤꯟꯕꯩꯁꯨ ꯅꯊꯧ ꯇꯥꯗꯦ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦꯕ